ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯕꯤꯖꯦꯄꯤꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯒ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯔꯦꯁꯋꯔ ꯒꯣꯁ꯭ꯋꯥꯃꯤ ꯀꯥꯡꯄꯣꯛꯄꯤꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯄꯤꯗꯅꯕ ꯑꯦꯁꯄꯤꯅ ꯅꯣꯇꯤꯁ ꯊꯣꯛꯈ꯭ꯔꯦ ꯑꯦꯇꯤꯅ ꯈꯨꯠꯂꯥꯏ ꯈꯨꯠꯁꯤꯟꯅꯈꯤꯕ ꯅꯣꯡꯉꯥꯟꯕꯒ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯍꯌꯦꯡꯃꯛ ꯐꯥꯗꯨꯅ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯔꯣꯕꯤꯟ ꯃꯉꯥꯡ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝ ꯂꯦꯟꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ KNFP 3 ꯐꯥꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯈꯨꯠꯂꯥꯏ ꯈꯨꯠꯁꯤꯟꯅꯈꯤꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ N ꯕꯤꯔꯦꯟ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯉꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯧꯖꯒꯅꯤ M ꯔꯥꯃꯦꯁ꯭ꯋꯔ ꯈꯨꯠꯂꯥꯏ ꯊꯤꯟꯒꯠꯅꯕ ꯃꯇꯝ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯉꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯧꯖꯒꯅꯤ M ꯔꯥꯃꯦꯁ꯭ꯋꯔ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯉꯝꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯕꯗꯒꯤꯅꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯉꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯖꯒꯦ ꯍꯥꯏꯅ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA M ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯃꯁꯥꯅ ꯔꯤꯖꯥꯏꯟ ꯇꯧꯖꯈ꯭ꯔꯕ N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯝꯕ PWDꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯒꯤ ꯄꯥꯏꯈꯠꯂꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯁꯣꯔꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯤꯂꯣꯃꯤꯇꯔ 3 ꯔꯣꯝ ꯁꯥꯡꯕ ꯂꯝꯕꯤ ꯑꯃꯗꯤ MGNREGAꯒꯤ ꯃꯈꯥꯗ ꯁꯦꯝꯒꯠꯂꯤꯕ ꯏꯊꯩ ꯂꯧꯈꯣꯡ ꯉꯔꯥꯡ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯝꯗ ꯁꯣꯔꯥ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯕꯨ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯄꯤꯔꯝꯕ ꯑꯃꯗꯤ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯄꯤꯔꯝꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯂꯣꯏꯅꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯈꯤ ꯈꯨꯠꯂꯥꯏ ꯊꯤꯟꯒꯠꯅꯕ ꯃꯇꯝ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯏꯪ 2016ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯨꯠ ꯇꯧꯗꯨꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯝ ꯊꯥꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯊꯤꯟꯒꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕ ꯑꯗꯨ ꯉꯔꯥꯡ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯔꯆꯀꯤ ꯇꯥꯡ 6ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯤꯟꯒꯠꯂꯛꯄ ꯌꯥꯕꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯧꯈꯤꯕ ꯇꯥꯡ 10ꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯅꯍꯥꯁꯤꯡꯅ ꯂꯨꯠ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯂꯣꯟꯅ ꯌꯥꯗꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯔꯨꯁꯤꯡ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯝ ꯄꯤꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯥꯎꯠꯄꯣꯁꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯦꯝꯞꯇ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯂꯣꯠꯇꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯃꯈꯥ ꯇꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ ꯑꯦꯇꯤꯅ ꯈꯨꯠꯂꯥꯏ ꯈꯨꯠꯁꯤꯟꯅꯈꯤꯕ ꯅꯣꯡꯉꯥꯟꯕꯒ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯍꯌꯦꯡꯃꯛ ꯐꯥꯗꯨꯅ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯔꯣꯕꯤꯟ ꯃꯉꯥꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯦꯇꯤꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡꯃꯛ ꯈꯨꯠꯁꯤꯟꯅꯈ꯭ꯔꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯉꯁꯤ ꯀꯨꯀꯤꯅ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝ ꯂꯦꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯅ ꯀꯔꯤ ꯑꯦꯛꯁꯟ ꯀꯨꯀꯤꯗ ꯂꯧꯒꯗꯧꯔꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯄꯣꯁꯠ ꯑꯃꯗ ꯍꯪꯂꯛꯂꯤ ꯄꯣꯁꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯉꯁꯤꯃꯛ ꯍꯌꯦꯡꯃꯛ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯐꯥꯒꯗꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯃꯩꯇꯩꯗ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯅꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯂꯣꯏꯅ ꯏꯟꯇꯔꯐꯤꯌꯔ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏꯗ ꯀꯤꯍꯟꯕꯤꯔꯛꯀꯅꯨ ꯐ꯭ꯔꯤ ꯊꯥꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯥ ꯐꯣꯏꯕ꯭ꯔꯥ ꯆꯞ ꯆꯥꯅ ꯇꯧꯅꯔꯒꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯈꯨꯠꯂꯥꯏ ꯈꯨꯠꯁꯤꯟꯅꯈꯤꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ N ꯕꯤꯔꯦꯟ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯦꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯨꯠꯂꯥꯏ ꯈꯨꯠꯁꯤꯟꯅꯈꯤꯕ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯆꯪꯁꯤꯜꯂꯛꯈꯤꯕ ꯂꯣꯡ ꯇꯔꯝ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯥꯡ ꯆꯥꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ex-CM N ꯕꯤꯔꯦꯟꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ Xꯇ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯍꯥꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯊꯝꯅꯕꯒꯤ ꯃꯇꯥꯡ ꯆꯥꯔꯕ ꯃꯇꯝ ꯑꯃꯅꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯂꯝꯕꯤꯗ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯟꯕ ꯉꯝꯂꯒꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯀꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯔꯃꯦꯟꯁꯤ ꯄꯨꯔꯛꯅꯕ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝ ꯂꯦꯟꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ KNFP 3 ꯐꯥꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4:45 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝ ꯂꯦꯟꯗ ꯂꯝꯇꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯏꯔꯥꯠ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯈꯨꯟꯖꯥ ꯑꯃꯗꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯉꯩꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ SPꯒꯤ ꯁꯨꯄꯔꯚꯤꯖꯟ ꯃꯈꯥꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ 115 ꯕꯠꯇꯥꯂꯤꯌꯟ CRPFꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ KNFPꯒꯤ ꯀꯗꯔ 3 ꯐꯥꯔꯦ ꯍꯥꯏꯔꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤ ꯑꯌꯨꯛ ꯅꯥꯠꯀꯤ ꯑꯣꯏꯕ ꯂꯝꯇꯥ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝ ꯂꯦꯟꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯨꯝ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4:45 ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏ ꯀꯃꯤꯇꯤ ꯑꯃꯗꯤ ꯈꯨꯟꯖꯥ 25 ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯍꯦꯔꯣꯖꯤꯠ ꯑꯦꯗꯤꯁꯅꯦꯜ SP ꯁꯪꯀꯔ OC ꯁꯒꯣꯜꯃꯥꯡꯅ CRPFꯀꯤ ꯄ꯭ꯂꯦꯇꯨꯟ 2ꯒ ꯂꯣꯏꯅꯅ ꯀꯣꯡꯕ ꯃꯔꯨꯒꯤ ꯑꯀꯣꯏꯕꯗ ꯑꯌꯨꯛ ꯄꯨꯡ 4ꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯑꯄꯨꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯇꯤꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ 5 ꯔꯣꯝ ꯃꯥꯔꯛ ꯍꯤꯜꯁꯂꯣꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ
लाइफम अदुदा लाइगी ओइबा थौरम तौरिङैदा कुकी मिलिटेंटसिंग अदुना मनाक नकपदा लैबा चिंगथक्तगी नोंमै राउंड खरा काप्सिलखिबनी अदुबु नोंमै काप्लक्पगी थौदो अदुदा असोक अपंदी यावखिदे तुंगदा मसिंग यामलबा सिक्यूरिटी फोर्सिंगना मफम अदुदा लाक्लगा अकोइबदा तारिबा खुलसिंगदा कॉम्बिंग ऑपरेशन चथखि हाइरि कांगपोक्पी पुलिस अमसुंग सीआरपीएफ की अपुनबा टीम अमना चथखिबा ऑपरेशन अदुदा फारबा केएनएफपी की कैडरसिंग अदुदी कांगपोक्पी डिस्ट्रिक्ट की फाइजोल खुलदगी लुनखोसन किपजन चही 18 अपोक्पा साइकोहाव किपजन लुवांग संगोन खुलदगी सातमिलुन तुबोय चही 18 अपोक्पा लेटमांग तुबोय खुल असिमक्तदगी थांगौलुन किलोंग चही 18 अपोक्पा सोनखोथांग किलोंग अमसुंग इबेनेजर खुलदगी लेटमिलाल किपजन चही 15 कौई फारबा कैडरसिंग अदु मखा ताबा आइनगी ओइबा थबकसिंग लौखटनबा कांगपोक्पी पुलिस स्टेशन दा सिनखरे हाइरि ngasi कोंगबा मरु लाइफम लेंदा चही असिगी लमता थागी नोंगमा पानबा नुमित्ता यामना मरु ओइबा लाइगी थौरम तौगदौरिबा अदुगी मांग ओइनना सिक्यूरिटी फोर्सिंग डिप्लॉय तौबदा नतना कोंगबा मरुगी मथक थंगबदा लैबा चिंगदा असम राइफल्स लेना लेना मतौ करमना कुकी सिंगना नोंमै काप्थरखलिबनो हाइना कोंगबा मरु सेमगत लुप अमदी मियामना पेनदबसो फोंदोकनरखि कांगपोक्पीदा पोस्टिंग ताबा पुलिस पर्सनल सिंगना इलीगल टैक्स पीदनबा एसपी ना नोटिस थोखरे कांगपोक्पी पुलिस स्टेशन दा थबक तौरिबा पुलिस पर्सनल सिंगना आइना थिंख्रबा ऑर्गेनाइजेशन सिंगना सेल की डिमांड तौरिबा सिंग असी कना अमतना पीबा यारोय हाइना कांगपोक्पी डिस्ट्रिक्ट के सुपरिटेंडेंट ऑफ पुलिस एसपी मनोज प्रभाकर आईपीएस ना ऑफिशियल नोटिफिकेशन अमा थोखरे हाइरि एसपी असिगी ऑफिशियल ओइबा नोटिफिकेशन अमगी मतुंग इन्ना आइना थिंख्रबा ऑर्गेनाइजेशन खरना कांगपोक्पी डिस्ट्रिक्ट ता पोस्टिंग तारिबा पुलिस पर्सनल सिंगदा सेल की डिमांड सिंग तौरकपगी रिपोर्ट लेरे मरम अदुना पुलिस पर्सनल अमदी रैंक एंड फाइल सिंगना हाइरिबा सेल की डिमांड सिंग असी पीदनबा अकनबा वार्निंग तौरी कनागुंबा पुलिस पर्सनल सिंगना हाइरिबा डिमांड असिगा मरी लेनना खुदोंग चादबा यावरबदी एसपी कांगपोक्पी ऑफिस दा कांटेक्ट तौबा यागनी हाइरि एसपी कांगपोक्पी की डायरेक्टिव असी थोकलिबा इरांग असिगी खुदोंग चाबा लौरगा आइना थिंख्रबा लुप कयागी खुलाई पाइबा मियोय कया अमना आइन काइना टैक्स खोंबा अमदी डोनेशन तौरकपा असिगी मायोक्तनी हाइरि अमरोमदा था अनिरोम असिदा आइन काइना संखाई थुमखाइदा चेनबा मियोय यांखैरोम सिक्यूरिटी फोर्सेस सिंगना फाबा ngमख्रे जनवरी थादा मणिपुर गवर्नमेंट स्टेट पुलिस सेंट्रल आर्म फोर्सेस अमसुंग आर्मी यावबा डेडिकेटेड एंटी एक्सटोर्शन सेल अमा मणिपुर होम डिपार्टमेंट लिंखतुना स्टेट असिदा एक्सटोर्शन थिंगनबा अमदी मियामबु टेक्ता काइदना लेनबा होटनबा हौख्रे हाइना ऑफिशियल अमना फोंदोरकली बीजेपी ने मेजोरिटी ओइना लैरगा मणिपुरदा प्रेसिडेंट रूल थमनखिबा सि लाइबक थीबनी हरेश्वर गोस्वामी चाही अनि फाजलकदौरबा मणिपुर के क्राइसिस असिदा बीजेपी मनुंगदा वखलोन खेनदुना लीडर खनबा ngमदबदगी प्रेसिडेंट रूल पीआर थमनखिबा सि यामना ngakpa अमुक्ता थोखिद्रिबा थौंग अमनि हाइना मणिपुर प्रदेश कांग्रेस कमिटी की चीफ स्पोक्सपर्सन हरेश्वर गोस्वामी ना पाउमिसिंगदा फोंदोखरे ngasi numit yung bumatong BT Road laiba Congress Bhavan da pangthokiba pawgi mifam amada mahakna makha taraduna hai yamna thajadaba maongda center da su BJP amadi state asida su BJP na panduna double engine haina maming tholi balengak asina BJP na majority leina PR thamlakhiba si laibak thibani Manipur da PR thamlakhibagi maram asi BJP lengak asina law and order ngakpa ngamlaktaba competent oiraktaba miyamgi punsi amasung lanthung ngakpa ngamlaktabadagini BJP gi MLA singna lingjal manaduna makhoigi oiba leader khanba ngamlamlabadi Manipur PR thamlamdabasu yai haina fongdokhi mahakna hai chahi ani fazilak kuki singi lan asigi irang marak asida miyamna yamna wana khangduna laklingai marak asida PR thamjilakpa asi yaningde marak asida Manipur gi governor na appeal tawduna Nongmei sing handing over tawhankiba asigi matungda karamba fibam da lakadagi haibasi yamna chamamnei tungda Manipur state asida British colonial rule matamda chatnaramba stick and carrot policy lakadra haibagi chingnaba lei mahakna hai karigumba Manipur da hojik chahi kayagi mamangdagi local bodies sing amasung district council singi mikhal pangthoktana lakliba asi pangthokhanduna grassroots level da power pirabadi hojik oiriba irang asi khara makhai di kokpa ngamgadra haibagi thajabat lei fibam asi lengak asina center dagi special package ama lautharaga lambi thong ana layeng amadi atai chawkhat thorangi thabak sing paikhatlabadi state asi khara fibam phagalakadra haina khalli central leader amadi hojik Manipur gi governor na Manipur gi territorial integrity kai heloi haina hanjin hairabasu Boroland dagi territorial council semkhibagum Manipur da semlak loi haiba ngamde kari